Manipur bu malam da masak takliba loktak patki mayai da lairiba Karang Island da laingak na mityeng chang ba wat padagi education amadi health sector da yamna sothari. Hiramasigi matang da paumi gi team amaga desam gi thomi singa loinana khulasi da chatlubagi akhanaba paudam ama. Hauzik akoina leijariba si Bisnupur district ki manung chana leiba thanga Karang haiba mafam adudani mafam asigi akoibagi mahisang amadi ana laingsang karam lei haina akoi desam ge team amaga loinana lakchabani. Akoina hauzik leiba mafam ji Karangi Ken Junior High School dani school asi akoina hojik lakpa matamda su school asi gi building gi fibam siju school lama oibagi fibam da lairam dabta natana lairam niba school asi gi area ground sing asi su jungle ngata oiraga akoina lakpa matamda na taisa da ba mawongda oza satra lairam ni haiba haja da bagi mawongda lairam ba ma thingnare sini hojik school asi mamang tahida nongwei nungsit tongkiba matamda hundokibadagi Sarkar lengak na midyeng sangdi taduna school asigi oibi phibam asi mathaki tharukti ibu horaga leire nakanda leiriba sang macha asida class ani thoaga oja ani ahumna class 1 dagina 8 fawa sigi sang macha jida laik tai haibagi di lekai sta leiramba miwai singna di hairi adubu yamaba satra sing adu ka asida matau karamna paungani haibadudi matang asida achoba wahang amadi oiri Tawriba mafam asina Karang Primary Health Center gi manungani hospital asigi phibamna matau karam na leiriba haibadu mafam asi yawaga khoi makha tana mu khangbagi ngamlani ताकि सिंजे थप साब यामना लेना तना यामना सेले खुद सोप बो कोइदा यामना तो किनिङै मसा ओइरा सिंग फलक्तबना मरम ओरगा कुलसद ताजरिबा प्रजासिंग असुगी मतिक अनाय असि दुम ततना दुम थेंगरी अदुना यारिबा मखैदि गमनिंग साइट तगी सु Karang द लैबा प्राइमरी हेल्थ सेंटर असि मियंग तंग संगियो हॉस्पिटल द लैगदबा फैसिलिटी सिंग असि लैतबना मरम ओरगा डॉक्टर सिंग असु कोइ हप्ता अमदा नत्रगा नुति लाकपा PHC सिदा कोइ बेरेक टाइप क्वार्टर 2019 द साबा लोइग्रे हजि फाव सरकार के साइट तगी हाइबा क्वार्टर असि की पिबम तोपा कोइ टिका सिंग की पैसा पिथोक तबना मरम ओरगा हजि खुसिनदना लैगे मसि संगादा लैगे मसि जो मियंग तंग संगिरगा टिका सिंग पिबम तोपा मोगी पबम तोपा खुसुमन सिंग दो पिथोक पिना बगी दम तसु आइगे साइट तगी जाइजरी मोटो बोतोंगा थांगा वांग मनम द सलगा वांग मदगी हॉस्पिटल जो बंगम जदना पदों थिबो मायाम थेनगी यामि कुइ कुइ दबिदा कोइ सिदा कोइ की इने इसे सिंग थोपा मसिंग अदुम लैखिदबसु यावि मखरागी ममांग दसु मोटो मनुंगदा अंगांग पि मसा मा अंगांग उनरगा mama hing orga masa siba adu BP stock to si giba paralysis kutim mayam koida atum tatna awa si mayuk nei ba si sarga gi site ki kitang mien sa han janingi Doctor Ramana hapta amda ahumlak natraga anirak duty to habagi niyomdi leibanate adubu thanga Karang haibu mafam asidadi Doctor Singse hapta amda anirak natraga ahumlak lae haina lekai miyam singa pungdok pirakre Laibiriba doctor singasu isagi amna professional ethics to madu 100% pirakanda mafam asida leiraga isana laibiriba matum to hawbagi Karangi miyamgi amka primary concern health concern se masi du to biu ha mi khaidoga aina lapa matam da noi nagadabani aina leitaba matam da di Karangi mi da naba yaroi haiba man da dum bagi to se asi Doctor Singasu aduga mari reina department Singasu obigano Karangi primary health center se magi oifom thokpa magi manpower aduga infrastructure thoba facility ku dimak se atuba matam da tobiu akoina hojik laiba mafam masina Karangi upper primary school dani akoina school asida yorpa matam dadi class hour orabasu oza amadi satra leirambagi mami adudi tadre maram aduna lekai miyamda class
matam chana tawra tawdabra haibadu hangminarba matungda mayam puna khaminar स्कूल मतिक चाद्रे अदगी कईगुंबा सी पाइबे ओइरगसु पैसा थिबा ngamdaba masa sin ko to ma adubu masida laik lai sugi maram dadi ekoi karang mu haidagi waba lambi thong phatabagi masina maram oiraga ekoi gi education mangan phangdaba se aya mana masi yamna wana adagi lambi phulle hunba matam dadi lambi je phatrabani na angang do ayuk ti pung taruk tare dai satkhraga mu halapa matam dadi pung mari manga adugo hiram kari gumba ya daga junundang amamba gumba da yaw asigumba yam waba khudong thiba jaga ne ai je laira ba khoi di sa sing je karai de tamhan gani oja matik chana sarkar na thabiro class 8 phak tamaga matung da karamba school da tamdoi no ba hauji class 8 phak tamaga to aga leiba satra mayam am su yaure ba Karang upper primary sida yengba matam dadi supnagi oza ani khakni hojik sida lairi se aduga class 1 to 5 masida mairoi humdra gumba koi inol tawe aduga masida leptana sangai na fatena ka bidi sa nipu dagi di sa yankai gumba aitam kari satra yankai je oza ani na laik tambi bai ba jinga sigi 21st century sida oithok praba paili tabidi thaba natana masidagi khani haibase ma pa sidi khalam gadra ise hangba yawo hangne Bisempur district ta Karang haibase yawe haibase jet yogi kokta khanbiyo department bi kokta khanbiyo Karang aise chumna kakki nong phado koi ba chatpada yamna nungai ba mafam ama khakki adugumba wakhal da khanbi gano Karang da hingi ba miyam se Manipur gi miyam ni masida mairoi mayam laik tamdadana pung phana mathau taba wakhal gi masak mayam pi bangam da bai ba sida akhi leibak sida so sopa malakani haibase tangbiyo aduna athuba matamda masi walibo jasing aduga mathangi session nangna ba masi high school gi upgradation se tawbiyo haidana desangi makai degi taksin jari aikoi ngasi ka hairaga toy makata na mache thabak oina het oidi bawba leptana akoi karangi ma sing aduga leiba glove sing aduga leiba maira paibi leiba ma'am se punna samna rakanda hena kanjanna punna gani masini karangi oriba ana layeng sang amadi school gi fibam asi ngasi report asi yengnaba matungda lengak na karamba thabak thamam paikhalakpagi haibadudi akhata na amuk dingminaba changni impact news ki dama gaitri tong pranga loina na pawdam jari ba babina huidrom